ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯄꯣꯛ ꯂꯥꯡꯒꯣꯟ 30ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯔꯛꯂꯒꯦ꯫ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯣꯃꯦꯁ ꯀꯤꯔꯕꯁꯨ ꯀꯤꯅ ꯄꯟꯊꯨꯡꯐꯝ ꯁꯤꯐꯥꯎꯗꯗꯤ ꯌꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯅꯌꯥꯝ ꯁꯥꯡꯅꯗꯤ ꯊꯧꯔꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯁꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯖꯅ ꯆꯠꯇ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯐꯣꯟꯗꯨ ꯌꯦꯡꯂꯨꯏ꯫ ꯃꯗꯨꯗ ꯃꯤꯁꯀꯣꯜꯗꯤ ꯐꯅꯌꯥꯝ ꯂꯩꯔꯝꯂꯤ꯫ ꯃꯤꯁꯀꯣꯜ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯒ ꯀꯣꯜꯗꯤ ꯇꯧꯔꯨꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯥꯅꯤꯌꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯇꯥꯅꯤꯌꯥꯅ, "ꯍꯜꯂꯣ ꯔꯣꯃꯦꯁ." "ꯍꯜꯂꯣ ꯇꯥꯏ, ꯅꯪ ꯀꯥꯏꯗꯒ ꯂꯩꯒꯦ? ꯑꯩ ꯂꯝꯕꯤꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯑꯩ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯦ, ꯑꯗꯨꯗ ꯌꯦꯡꯉꯒ ꯂꯥꯛꯑꯣ." "ꯀꯥꯏꯗ ꯊꯥꯔꯛꯇꯣꯏꯅꯣ? ꯑꯩ ꯈꯪꯗꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯋꯥꯆꯞꯇ ꯊꯥꯔꯛꯇꯣꯏꯅꯤ, ꯀꯣꯛ ꯌꯦꯡꯉꯒ ꯂꯥꯛꯑꯣ ꯃꯦꯞꯇ." "ꯑꯁ ꯑꯩ ꯐꯖꯅ ꯈꯪꯗꯦꯃꯤ, ꯍꯩꯇꯦꯃꯤ." "ꯅꯨꯄꯥ ꯅꯠꯇ꯭ꯔꯣ, ꯉꯝꯗꯕ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯣꯏꯗ ꯀꯣꯏꯅꯔꯕ, ꯅꯨꯡꯗ ꯅꯨꯡꯁꯤꯅꯔꯕ ꯑꯃꯒꯨꯝꯅ ꯋꯥꯔꯤꯗꯨ ꯌꯥꯝ ꯇꯦꯟꯅ ꯃꯔꯧ ꯂꯩꯅ ꯁꯥꯟꯅꯈꯤ꯫ ꯀꯣꯜ ꯊꯝꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜꯗꯗꯤ ꯈꯟꯅꯔꯤ꯫ ꯀꯩꯅꯣ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯁꯦꯡꯒꯤ ꯀꯣꯏꯅꯔꯕ꯭ꯔꯥ ꯀꯥꯏꯗꯨꯔꯥ? ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯟ ꯈꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗꯗꯤ ꯑꯀꯤꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯅꯤꯌꯥꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯐꯠ ꯑꯀꯤꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯛꯏ꯫ ꯂꯝꯕꯤꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯃꯤ ꯇꯥꯛꯁꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯑꯎꯕ ꯐꯠꯇꯕ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯤ꯫ ꯃꯗꯨ ꯂꯝꯕꯤ ꯃꯄꯥꯜꯒꯤ ꯄꯣꯐꯝ ꯐꯝꯕꯤ ꯑꯃꯒꯤ ꯁꯥꯡꯇꯞ ꯃꯆꯥꯅꯤ꯫ ꯂꯝꯂꯣꯡꯁꯨ 3 ꯐꯥꯡꯉꯤ, ꯅꯥꯁꯤꯛꯁꯨ ꯄꯔꯦꯡ ꯍꯧꯏ꯫ ꯑꯗꯨꯒ ꯁꯣꯔꯣꯛꯀꯤ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗꯅ ꯄꯥꯠ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯣꯏꯅ ꯂꯩꯔꯤ꯫ ꯇꯥꯅꯤꯌꯥ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯅꯨꯕꯤ ꯑꯃꯈꯛ ꯄꯣꯐꯝ ꯐꯝꯂꯝꯃꯤ꯫ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯇꯥꯅꯤꯌꯥ ꯆꯪꯁꯤꯟꯕꯗ ꯋꯥꯔꯤ ꯍꯧꯖꯤꯜꯂꯤ꯫ "ꯑꯕꯣꯛ ꯊꯦꯡꯗ꯭ꯔꯤꯕꯣ? ꯌꯨꯝꯗ ꯆꯪꯈꯤꯔꯣꯏꯗ꯭ꯔꯣ?" ꯁꯥꯔꯥꯅꯤꯅ, "ꯆꯪꯈꯤꯔꯣꯏꯗ꯫ ꯑꯕꯣꯛꯄꯨ ꯅꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯀꯤꯗ꯭ꯔꯣ?" ꯃꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯩꯅꯕꯗꯤ ꯋꯥꯠꯂꯤ꯫ ꯃꯤꯌꯦꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯝꯗ ꯑꯃꯗꯤ ꯊꯝꯕ ꯃꯥꯜꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯅꯨꯕꯤ ꯑꯗꯨ ꯄꯔꯞ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯥꯅꯤꯌꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯅꯠꯇꯅ ꯀꯤꯊꯤ ꯀꯤꯔꯨꯝꯁꯨ ꯇꯧꯔꯤ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯨꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯃꯉꯣꯟꯗ ꯀꯥꯏꯔꯕꯅꯣ ꯈꯜꯂꯤ꯫ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯇꯤꯡꯉꯛ ꯇꯥꯅꯤꯌꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯄꯣꯠ ꯌꯣꯝꯅ ꯍꯥꯞꯆꯤꯟꯗꯨꯅ ꯏꯜꯂꯒ ꯆꯠꯈ꯭ꯔꯤ꯫ ꯇꯥꯅꯤꯌꯥ ꯈꯪꯍꯧꯗꯅ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯃꯍꯥꯛꯀꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯟꯊꯕꯇ ꯅꯠꯇꯅ ꯇꯥꯅꯤꯌꯥ ꯆꯅꯤꯡ ꯆꯃꯥꯡ ꯇꯥꯗ꯭ꯔꯤ, ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯃꯥꯡꯗꯩꯗꯤ ꯃꯐꯝ ꯑꯁꯤꯅ ꯈꯔ ꯐꯅꯤ ꯈꯟꯗꯨꯅ ꯇꯥꯅꯤꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯩꯗꯤ ꯕ꯭ꯂꯕ ꯑꯃꯗꯤ ꯅꯥꯀꯟꯗ ꯊꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯪꯇꯞ ꯃꯆꯥ ꯑꯁꯤꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯇꯥꯅꯤꯌꯥ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇ ꯎꯗꯦ, ꯃꯔꯝꯗꯤ ꯃꯅꯤꯡ ꯑꯗꯨ ꯗꯝꯕꯨꯔꯅ ꯄꯨꯡꯍꯟ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯗꯣꯛꯆꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯄꯥꯂꯤ ꯅꯥꯀꯜ ꯑꯃꯗ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯔꯛꯇ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯅꯤꯌꯥ ꯀꯤꯔꯛꯂꯤ꯫ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯃꯦꯁꯀꯤ ꯐꯣꯟ ꯂꯥꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯥꯗꯕꯗ ꯐꯣꯟ ꯑꯗꯨ ꯃꯨꯠꯈ꯭ꯔꯤ꯫ ꯇꯥꯅꯤꯌꯥ ꯃꯊꯥ ꯁꯥꯔꯦ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯑꯣꯐ ꯇꯥꯕꯒꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯐꯇꯣ ꯍꯥꯡꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯅꯤꯌꯥ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯇꯥꯅꯤꯌꯥ ꯈꯪꯐꯝ ꯈꯪꯗ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯒꯦ ꯈꯟꯅ ꯊꯣꯛꯂꯛꯄꯒ ꯃꯥꯡꯒꯣꯜꯗ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯒꯦ ꯇꯧꯕꯗ ꯇꯥꯅꯤꯌꯥ ꯇꯨꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯃꯗꯨꯗ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯁꯣꯛꯄ꯭ꯔꯥ? ꯀꯩ ꯁꯣꯛꯀꯦ?"
Hanglakliba wahong adugi pakumdu pidringai taniya mamay adu fatnong khalaklega yinglai. Midu Romesh oiramle madu ubada taniya pukning nungsiraduna mapira chelai aduga peri khumlai. Sokte haina masama u adu makutuna amut par singadu THOIBI. Koning khara hubatpa aduda pairubada so ubadi narodana toba matau adu ubada Romesh Hamlet adu lauthurak makut asokpadu yingberi. Handkerchief ama lauthoraklaga yasinbiraba matungda sumna hangai. Salasira dudi matam sui amna thengre. Ado kadaidano. Romesh khambre khangi mahaki wahang asi. Yumda handoini khanglabaso athengba numidangi matam asida nupi amana asumne heng hanglakpa asidadi nupa oiba mahakso tarang satli. Yumdani kaino law jase. Asi haidana makui ani gari adu mayum maikai panglai. Adubu uchiwage hanubi adudi mamitu imu ngagli. Mangonda changlamba chanuki thawai adu paithoraktuna atia thakta pena law khongtogduna kapli. Maduda khul pumba lekai pumbase nonglai nungsistu sitpa haurekli. Nongsu jara mangsilai Romesh amadi tanyana chatuba mafam khuding leiruba mafam khuding akiba thong kaya una otleri. Madugumda Mohan amadi mimi mangon aduda machabo halakpa ngairi. Itattatana bikasta call toba jusu positive response phangdabadina thawai wana mangonduda ngairi. Thangai sengna matang matam sari khanduna nupi stenba oiramlabadi amuksu phagani haida khalli. Aduna tana matam asina phattabanina asoi angam thok langwadra khanbada mama asiri pukning leitadri. Adubu mapa oiriba mahakti nupagi haunabi Machanuk sibadudi uthokpa ngamdraduna pangsawda sauri. Asumna leiringai imungda makhol ama thorakpadu tarai. Maduda makui animak phalap yingnai adubu Mohando sauri leiribanina hoi mai karisu haidi. Mama oibi memidi pakatladuna mapurebada kemta haidabi. Imungda changkhri kari tawrabanu yingunge haina. Ka pumba maidi loina thale. Taratliba makhol adu upuka adumda maladuna upuka aduda changai. Aduga makhada kari tabano sum pakthara duna yingi adubu karisu udi. Akibadi phawi karigidi kiroi imung asida tawriba thoram kaya aduda. Asumna pakthara duna koying yinglingai nongkhalakpada mohot chat tingna lepladuna lehrami aduda khangpre khangna sungi. Kaidawre kari tawrino? Kaisu tawdi posai tabra yingamani. Mohon tumina amuk thokri mimidi pakhatpa phatri. Amukso mahaksu mapanda amuk tholak aga puna lairi. Somdana Romesh amadi tanya lambida gari thorakli. Laibak phabani haigadra lambida bikasto amuk thengnari. Maduda pakhatpa adudi khara makhaidi pharami. Bikasna nang suberani hoi mai karimta ga hairakdine. Ihada tawrini. Ado kadai satunu noini ba. Matam asida tanya pungangakri Romesh to haifang khangdri. Adubu bikas ke wakal dadi makui ani asi cheli bani haina khalami. Kaino mayumda thindoi ni kaino? Hauzik pa. Hauzik thinder de karam kanda thiluso haino. Kaino nahi ani ki wari to ba. Ayumda thinbiyo na hairaga. Romesh na. Aduni aina asi. Lo chasi thongkholo. As amda ngai ko. Phagi dawrokano. Matang se phagi aba nate bai. Phagi ayaba leitri upai leitabadagi matang zadabani haiduni. Bikasna pharene nang horian tanya hogi mamaga mapagana hangadi kai khumdoiba. Khumtare dana pharak tabainina problem ke sulaitina. Moina di kai haraktoiba dada. Moina haido wabu aina khangba ngambra. Adudani lurisi bai. Matam asidani tanya pakhal phana nungsiruba oirabasu nungsimari phajana laitriba oibanina pakhatpa phauri. Aduga Romesh to tawriba asi gyan amata itatadri. Adubu amam athengni maitai aikhoi gidi khara mamkhrabade nupina ohimda sangba haibasi karisu phajana hainadi. Aduna maram oiraga makhoi ani ngasi senba haibadu oigedori. Izat manglaga leigidogi saruk thangai sengna senba sina farani haiduna makhoi ahum punna khanaraba tungda makhoi mamanaba amagi mayumda tamna lakli. Madu koiringaidani mamanaba adu maboka mamaga leizabani.
Phonda pau phaunaraba matungda makoi hom puna chattuna yumudu satli. Aduga Bikas today mapam aduda makoi adi fazana sinaramlaga satkri yumda. Fazana kumlage haina. Yum aduge ahal hanube aduge maming na saubi kawi aduga mamanaba aduna sanayay kawi. Mama adude kaitel phammi maming na santi kawi. Ahing athingba asida hobe tawduna makoi ani maksak sare. Aduga tumna nabani haiduna ka amadi sangai. Madudsu makoi ani makphamduna ngasi tawriba thabak asi gangakpagumna tawduna unglaga phamduna leiri. Adubu hanubi ahal adude ahal oibanina phamungda ngantana changkrabani. Pung 12 khara hilakpa aduda ahal adu mamit adu khangpang pangthurai. Mamit tusu jara musilai. Aduga kuchujusu ngoksok ngokthorabtuna mamaida seliba ising khudingba adu urai. Mamit amata kuptaba makai longna hogalaktuna phamungdagi makhong adu yantharai. Makhonggi khongsasing adu sunyum sumdri mo ungmadin tadri. Phamongdagi hogalaglaga tamna thorai aduga Romesh amadi Tanyana lairiba ka adugi thongadugi manakta tap naksinduna makuk aduna dangdang thilai. Maduda Romesh kanano haiduna mamitu thonglomda yingli. Amura anirak thilakpa matam aduda Romesh mamanaba oiraboy ningduda kawi. Aduba sukum khumlaktaba aduda Romesh hogalaga thongadu tamna hangdoi. Matam aduda kanamata leiramdi. Imungduda leiba hui aduna mamayadu fret hairaga mayai ka aduda satlayamba aduda hui oiraboy ningduda amuk changlai. Maduda su kaudana thongadu lonsil haudri. Tanyana kanano hui nina hui nabu adamai tawgadro. Romesh na hui ni wani kanamta lehaudeba sanai hoi su loina tumkraba mali. Asanda haizabagi wadi mamanaba asinadi mangonda laknadi boy phagi tawrini haiduna Romesh na di khalami. Adubo Tanyadi chingna na lakpanina khara adum chingnari. Wa amata ngangdana ungduna phamlaga leiba aduda Romesh asuna hanglai. Kidawrage nang yamna nungaitraba. Aisu sumaina oirakani khaludi. Ado nang aigi laibakta asumna to haiduna tamlakpagini khando ase. Matamduda sukari mata khumdana phamduda leiri. Matawaduda hena nungaitraduna Romesh makhatana wari sare. Nang thoina su khalunuda. Hana ibani sukang khangnada basunadi. Aduisu matakta ibani koina residi. Adugi nati ainu nungaitribase. Adudi kege. Aina usiyadagi phalaise. Kaigino nang khangbra? Khangde. Kaidawaino. Maphamda ayam hainade. Aduga nanga supari leinaba yam male. Kaino hasiba. Lamduga aigadi kamaina mari leinadoiba. Asamna Tanyana thokiba wari pumbadu leiri. Maduda Romesh ngasidi khangli. Mafam aduda mahaka karigumba mari amadi leinari haibasi. Adubu mahakti mafam aduda yamna satningli. Maramdi mangoda thogliba kiyasing asigi haurakpham aduda pumnamakto loisinningi. Adubu asumna wari sanaringai handakti thongadu mathanta hangdorakpa aduda makai animak tingak yengi. Matam aduda Romesh mamanaba adubu kawi adubu sukumdi khumlakti. Asumna yingduna leiringai yamna thuna kanagumba ama thongzal adu lalaga chatkibadu Romesh to hori. Maduda soilawi. Kanado yingluge haiduna Romesh tapna tholakpani. Handakso kanamata leiramdi karino khangbadi khanglagi khanduna sanayai ka adugi thongadu dangdang thillaga kawi. Sanayaina bye kidorage no ima hoiso loina tumkrobo. Tumamani ke hege habano. Kaiso hairoida aido toilet changba ada adugibo adum changasu yabadabo. Ada ai mafamdo khangdaba. Hoise lao. Asamda maningomda makoi ani satuna Romesh ikai khangdagi toileta changkhri. Mamanaba asisu tumningli haiduna changkhri. Romesh tana toileta lehauri. Ikui dada sanayani hek changki baga chakumda kanagumba ama sapu uyan phakpagi makol tarai. Romesh pangkida kiri ahing asida kanabu oidoino khalli. Ka adudasu Tanyama tantali hobani yamda kiramlani ningsinglaktuda
ꯄ꯭ꯔꯞ ꯇꯣꯏꯂꯦꯠꯇꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯑꯍꯜ ꯑꯗꯨ ꯆꯐꯨꯗꯒꯤ ꯃꯈꯨꯠꯇꯨꯅ ꯆꯥꯛꯇꯨ ꯀꯣꯠꯂꯒ ꯄꯨꯈꯝꯗ ꯊꯤꯔ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯃꯦꯁꯇꯨ ꯄꯨꯡꯉꯒ ꯎꯔꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯍꯜ ꯑꯁꯤꯅ ꯂꯩꯔꯝꯗꯣꯏꯅꯣ ꯈꯜꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯥꯞꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯀꯧꯏ꯫ "ꯑꯕꯣ, ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯇꯧꯔꯤꯔꯣ?" ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯗꯤ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯀꯟꯅ ꯊꯤꯔꯤ꯫ ꯔꯣꯃꯦꯁ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯤ, ꯑꯍꯜ ꯑꯁꯤ ꯃꯅꯥ ꯈꯔ ꯇꯥꯊꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ, ꯃꯍꯥꯛꯅ ꯀꯧꯕꯁꯤ ꯇꯥꯔꯝꯂꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯝꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯗꯨ ꯌꯥꯡꯊꯣꯛꯑꯒ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯆꯐꯨ ꯃꯅꯤꯡ ꯑꯗꯨꯗ ꯄꯛꯄ ꯆꯒꯥ ꯑꯗꯨ ꯒꯨꯔꯨ ꯈꯣꯠꯄ ꯂꯦꯞꯇꯦ꯫ ꯃꯗꯨꯗ ꯏꯁꯨ ꯌꯥꯝꯅ ꯊꯣꯔꯛꯂꯤ꯫ ꯏ ꯇꯩꯔꯕ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛꯁꯨ ꯆꯨꯞꯇꯨꯅ ꯂꯦꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯄꯒꯨꯝꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯔꯣꯃꯦꯁꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯇꯅꯤꯌꯥꯅ, "ꯀꯩꯗꯧꯔꯛꯏꯅꯣ? ꯌꯥꯝꯅ ꯀꯨꯏꯔꯛꯏꯗꯨꯕꯣ?" "ꯑꯁ, ꯃꯣꯏ ꯃꯕꯨꯛꯇꯣ ꯃꯅꯥ ꯈꯔ ꯇꯥꯊꯤꯕꯖꯥꯠꯅꯤ, ꯆꯥꯛ ꯆꯥꯗꯨꯒꯤ ꯆꯐꯨꯗ ꯈꯣꯠꯂ ꯂꯩꯍꯧꯕꯅꯤ." "ꯍꯥ?" ꯇꯅꯤꯌꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯃꯥꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯕ ꯑꯗꯨꯗ ꯔꯣꯃꯦꯁꯇꯣ ꯀꯩꯗꯧꯔꯕꯅꯣ ꯍꯪꯉꯤ꯫ ꯇꯅꯤꯌꯥ ꯈꯨꯝꯐꯝꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯄꯗꯨ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯅꯔꯒ ꯂꯩ꯫ ꯀꯩꯗꯧꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯍꯧꯅ ꯍꯅꯨꯕꯤ ꯑꯁꯤꯅ ꯅꯣꯛꯄꯗ ꯍꯦꯟꯅ ꯑꯀꯤꯕꯗꯨ ꯐꯥꯎꯔꯛꯂꯤ꯫ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨꯁꯨ ꯂꯣꯏꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯒꯤ ꯚꯥꯞꯀ ꯑꯣꯏꯗ꯭ꯔꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯇꯞꯅ ꯊꯣꯔꯛꯄꯗꯗꯤ ꯀꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨ ꯊꯤꯛ ꯅꯣꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯃꯦꯁ ꯑꯃꯗꯤ ꯇꯅꯤꯌꯥ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯀꯔꯤꯅꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯔꯣꯃꯦꯁꯅ ꯇꯞꯅ ꯀꯧꯔꯛꯏ꯫ "ꯑꯕꯣ." ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯖꯥꯠꯂꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯪꯗꯗꯤ ꯍꯪꯂꯒꯦ ꯍꯥꯏꯗꯨꯅ ꯔꯣꯃꯦꯁꯇꯨ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯟꯒꯦ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯇꯅꯤꯌꯥꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯔꯣꯃꯦꯁ ꯇꯅꯤꯌꯥꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇꯨꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯪꯖꯨꯝꯗ ꯂꯥꯝꯒꯦ ꯇꯧꯏ꯫ "ꯑꯕꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯍꯥꯏꯅ ꯃꯈꯨꯠꯇꯨꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯪꯖꯨꯝꯗ ꯊꯝꯂꯨꯕ ꯃꯇꯝꯗ ꯅꯣꯛꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯇꯨꯡꯗꯤ ꯑꯣꯟꯊꯣꯔꯛꯇꯅ ꯃꯈꯨꯠꯇꯨꯅ ꯔꯣꯃꯦꯁꯇꯨ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯗ ꯔꯣꯃꯦꯁꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ." ꯃꯁꯤꯗ ꯔꯣꯃꯦꯁ ꯑꯗꯨ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯄꯥꯛꯅ ꯌꯥꯗꯦ꯫ ꯇꯅꯤꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯃꯦꯁꯄꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯡꯒꯜꯒꯤ ꯋꯥꯡꯕꯗ ꯂꯩꯈ꯭ꯔꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯀꯨꯏ ꯈꯨꯏꯔꯕ ꯎꯟꯁꯥꯁꯤꯡ ꯑꯗꯨꯅ ꯁꯦꯝꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯔꯣꯃꯦꯁꯀꯤ ꯈꯨꯗꯥꯡ ꯑꯅꯤ ꯑꯁꯤ ꯄꯥꯏꯈ꯭ꯔꯤ꯫ ꯔꯣꯃꯦꯁ ꯀꯤꯕꯅ ꯍꯦꯃꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯒ ꯇꯅꯤꯌꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯩ ꯍꯥꯏꯗꯨꯅꯣ ꯈꯪꯗꯗꯅ ꯔꯣꯃꯦꯁꯄꯨ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ "ꯆꯥꯎꯕꯤꯅ, ꯅꯪꯅ ꯋꯥꯁꯛ ꯆꯦꯠꯅ ꯁꯛꯅꯈꯤꯕ ꯅꯪ ꯑꯩꯒꯤ ꯋꯥꯁꯛꯄꯨ ꯑꯁꯨꯛ ꯂꯥꯏꯅ ꯊꯨꯒꯥꯏꯕ, ꯃꯗꯨꯒꯤ ꯃꯍꯩ ꯆꯞꯆꯅ ꯅꯪ ꯐꯪꯒꯅꯤ." ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯄꯥꯏꯈꯠꯂꯛꯇꯨꯅ ꯅꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨꯁꯨ ꯆꯅꯨꯒꯤ ꯁꯛꯐꯝ ꯑꯃꯃꯨꯛ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯇꯅꯤꯌꯥ ꯑꯃꯗꯤ ꯔꯣꯃꯦꯁꯁꯨ ꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛꯈ꯭ꯔꯤ꯫ ꯁꯅꯥꯌꯥꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯦ ꯇꯧꯕꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯒ ꯇꯥꯏ꯫ ꯑꯗꯨꯒ ꯃꯃꯥ ꯑꯁꯤ ꯆꯦꯟꯁꯤꯟꯗꯨꯅ ꯔꯣꯃꯦꯁꯄꯨ ꯌꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯀꯥ ꯑꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯨꯅ ꯍꯨꯝꯂꯤ꯫ ꯇꯅꯤꯌꯥꯗꯤ ꯀꯤꯃꯜꯂꯗꯨꯅ ꯀꯞꯄꯤ꯫ ꯔꯣꯃꯦꯁꯁꯨ ꯍꯅꯨꯕꯤ ꯑꯁꯤꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯅ ꯈꯨꯗꯥꯡ ꯄꯨꯝꯕ ꯑꯗꯨ ꯏ ꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯁꯅꯥꯌꯥꯏ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯄꯣꯛꯀꯤ ꯃꯈ꯭ꯋꯥꯡ ꯃꯈꯨꯠ ꯑꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯩ꯫ ꯇꯟꯖꯥ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯔꯛꯇꯨꯅ ꯔꯣꯃꯦꯁꯀꯤ ꯃꯉꯛꯁꯝꯗ ꯆꯤꯛꯅꯅꯕ ꯄꯥꯛꯊꯔꯛꯏ꯫ ꯔꯣꯃꯦꯁ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯐꯥꯖꯤꯟꯈꯤꯕꯅ
ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯅꯤꯌꯥ ꯀꯞꯂꯝꯕꯗꯒꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯣꯡꯉꯥꯛꯆꯩ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯁꯤ ꯈꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯨꯈꯝꯗ ꯊꯣꯡꯉꯥꯛꯆꯩ ꯑꯗꯨꯅ ꯀꯟꯊꯔꯛꯏ꯫ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯁꯤ ꯗꯦꯟꯗꯥꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯔꯣꯃꯦꯁꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯁꯤꯟꯗꯨꯅ ꯇꯥꯏ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯀꯞꯂꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯤ꯫ ꯏꯁꯨ ꯂꯨꯈꯝꯂꯣꯝꯗ ꯆꯦꯟꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯌꯥꯏꯗꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯇꯅꯤꯌꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ? ꯇꯅꯤꯌꯥ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯈꯨꯠꯇꯨꯅ ꯌꯦꯡꯗꯨꯅ ꯇꯤꯡꯒꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯔꯣꯃꯦꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯅꯥꯌꯥꯏꯗꯤ ꯇꯨꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯃꯃꯥꯕꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯆꯥꯎꯕꯤ ꯑꯗꯨ ꯃꯊꯛꯇ ꯃꯈꯣꯡ ꯑꯗꯨ ꯐꯤꯗꯤꯡ ꯀꯥꯎꯔꯒ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝꯅ ꯅꯣꯛꯃꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯂꯒ ꯑꯇꯥꯅꯤꯌꯥꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯌꯦꯠꯄꯒꯁꯨ ꯄꯤꯔꯤ꯫ ꯅꯪꯁꯨ ꯌꯥꯎꯅ ꯉꯁꯤꯗꯤ ꯑꯩꯅ ꯂꯩꯁꯤꯟꯕ ꯇꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯔꯛꯂꯒ ꯇꯅꯤꯌꯥ ꯇꯞꯅ ꯈꯧꯔꯤ ꯑꯗꯨ ꯃꯦꯠꯅꯅꯕ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯌꯥꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯃꯗꯨꯗ ꯃꯕꯣꯛ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯔꯤ꯫ ꯃꯈ꯭ꯌꯥ ꯑꯗꯨ ꯑꯔꯥꯕ ꯃꯈꯩ ꯐꯥꯎꯗꯣꯛꯂꯒ ꯂꯥꯎꯔꯛꯄꯗ ꯃꯗꯨꯒꯤ ꯁꯥꯎꯍꯨꯝꯗꯨꯅ ꯁꯅꯥꯌꯥꯏ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯔꯣꯃꯦꯁ ꯇꯅꯤꯌꯥꯕꯨ ꯄꯝꯈꯠꯇꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯑꯝꯗꯥꯏꯗ ꯁꯅꯥꯌꯥꯏꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯌꯥꯏꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯦꯟꯈꯤꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯏ꯫ ꯃꯗꯨꯗ ꯔꯣꯃꯦꯁꯇꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯅꯤꯌꯥꯕꯨ ꯊꯥꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯐꯨꯔꯤꯈꯥꯎꯗ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯀꯣꯏꯃꯥꯃꯥꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯧꯗꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗ ꯍꯅꯨꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯉꯛꯁꯝꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯊꯋꯥꯏ ꯂꯧꯒꯗꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯌꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯇꯨꯅ ꯁꯣꯔ ꯐꯨꯡꯒꯠꯈ꯭ꯔꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯕꯣꯛꯅ ꯁꯤꯕꯤꯕ ꯈꯨꯗꯥꯡꯒꯤ ꯆꯔꯤꯛ ꯑꯗꯨ ꯌꯦꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯣꯏꯅꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯦꯝꯄꯣꯛ ꯑꯁꯤ ꯆꯤꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯀꯣꯟꯕꯗ ꯁꯅꯥꯌꯥꯏ ꯑꯔꯩꯕ ꯄꯥꯡꯒꯜ ꯐꯨꯗꯣꯔꯛꯇꯨꯅ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯒ ꯃꯕꯣꯛꯀꯤ ꯃꯃꯥꯡꯗ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯁꯤ ꯃꯃꯤꯠ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯁꯠ ꯑꯣꯟꯊꯣꯛꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯣꯔꯛꯏ꯫ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯚꯨꯝ ꯂꯥꯎꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯁꯅꯥꯏꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫